Manipuri story collection gi maikaidagi ngasi anauba wari ama puduna lakjare. Wari asi narrator ehaki ihana na izakiba amadi Manipuri story collection page ta hapjakibani. Wari asi bu iba matamda aigi imanabi Tondon na mating kaya pangbiki. Wari asi gi mamingna Lamlanbira Nungsibira. Hauzik mayam punna wari asi taminarasi. Lamlanbira Nangse aigi inau nupi niko nang magna sumai tawrangni di ai thajarudabani. Anjali kesu thauzadana napal amaga loinana lepli. Nangbu aina pokminadrabasu aigi hek inau magni khanjakibani. Aduga nangnadi aibu nachini khanba ngamdabro. Lamlanbira thamoi sokna kapli. Anjali thausadana Minnai nupi nangbu kanano aigi chelaite aidi naitom satpi khangabo. Nakanda lepliba nupadusu yamna usit thawaidabagi maongdani leplibadu kaigino nangna nacheiga luhongdoriba mahakka. Anjalina dadanadi nang nusiba nate aiba nusibani machinmakna hairabani. Kari Nikhil hayo achumbra hayo Anjalina hairibase achumbro. Nikhil yamusitana nanau nupina haifa fo thajadabro adudi ai haige munatai ko aina nangbu nusikiba leite aina kanaba launaba nusiba sakibane. Luhongba sisu family ani gidamak tangai fodana yakibane. Ado hauzikti nanau pi leire igi nang darkar tadi haiba. Lamlanbira asaba murtigum tumina laikre. Anjalina taredana hauzikti khanglamani ne nammai dum ikaide nupa chopisidi. Handakti Lamlanbira Anjali gi wahai singdu taba ngambagi thauna leitre. Asawbana maram oiraga Anjali gi mamaida khupakna thaki. Anjali sauna he nangumana ingonda phubana tiklo. Asi haiduna Laishigi masamdu phoiraga chingi aduga laktana inthui. Khangbra nang Anjali Nikhil da onsilaga da chasilao. Nikhil Lamlanbira gi masamdu phoiraga tungdagi chingi aduga mamaida tin sichilli. Anjali di noktuna yengli anidu Lamlanbira hanna fog yenglamdana car du thauraga chatkre. Aniduna chatkiba maikaidu Lamlanbira tufak tufai channa ningba kaina yengduna leiri. Atiya pumbada mangduna leiramba nongi mapaidusu mahaki mataudu yengba ngamdra male. Fudit phuba makai chutharai. Lamlanbira di lepliba khongfamdudagi machi su lengde. Manau nupi Anjali gi kallaba wahai magi thawai makni khanjariba Nikhil gi ngasigi matau mahu puraba wahi sing ngasidi mahaki thamoi yamna sokre. Punsigi kokleroidaba chaina amani mana ngasi phangliba. Nongthil gi matamni Premila drawing room duda famduna leiringe Lamlanbira tumina changai. Premilana haima nangdi ngasai khai kadai chatluriba. Lamlanbira mama to leirambaduda harauna chensinduna wari pumba liduna khangali. Tanjaduda Anjali thoraklaga pakhatna mama ichen haise oidabane kaino iche ngawraba nangbo. Laishina Anjali nang sengna hayo imada oidaba ngangano kaino iche itaidabu aina kamaina mari leina durige. Iche nang itaido pamdrasu luhongbasu natre fazana hayo. Lamlanbira Anjali gi mataududa angakpa poi. Lamlanbira ima Anjali na oidaba ngangbane. Premilana ibema Lamlanbira kaidawrage nangbo wakhal amuta tawse. Lamlanbira ima ai kaisu tawdi aina harise asengbane. Ima aibu thajabiyo. Mama iche se ngawre
Laisi yam sauna. Kaino nang haido? Angelina Laisi lembibu table du da intui. Table du da yasing du na tusilli. Premilana. Hai, kaino nang torise? Na sida ai laina. Anjali mama na ngang libadu tade. Laisi lembigi masamdu phoiri. Premila machanupibu sauna khamdokli. Masa khara sonba Laisi lembidi gyan mangkhre. Laisi lembi mamittu tapna pangthorai. Ngayakti mahakuina gyan manglubagi mamittu blur chatli. Second khara gi tungda mayek sengna urai. Mahakna leiramliba mafam adu cheki walna ikoi sinba piktak tauba ka macha amani. Akoi badu sum yenglakpada thongnau macha amakhak pali badu I. Thongnau adugi maikei romda mahaki khongthangsu sum naksilai. Thongnau du hangdoi. Ure mapagi drisa pumba. Angangi matawgum lakna fana ngamdrabi kaya chen chungduna sanari. Khara amana pakata khanai. Pumnamaktu urubada khangle. Mafam adu wakhal choirabisingi mental care home ni haiba. Laisi lembi wakhal da khalli. Karamna mana mafam sida leiramliba. Koina sum yenglakpada mapana mapalda cheda soi tawbagi maongdu urure. Laisi lembi mathamoida harauzai. Mapana mabu lauba lakle khanduna. Thong lomdagi kanagumba ama changlakpagi makhol tarai. Mamai adu tamna onthorai. Harauna chensinduna mapabu koli. Pabung, ai sida kamai leiramino? Iyumda chatlase. Laisi lembigi mapa jiten tamna laisibu inthoi. Masigi asigumba mikupse oiraknabu hotnabada matam kaya changkiba. Adubu ngasidi asi hairaga hautaba minok ama nokli. Wahai si khakni hairamliba Laisi lembidi mapagi wahai singdu tarubadagi wasu ngangkhidre jitensu tapna thokre. Wakhal lakpa matamda Laisi lembi kaptuna lauduna lehawi. Babu, nachabu kari oyu haibano? Kari karamba matauno ngasi mana tariba uriba pumnamakse. Somdana Angelina Hatok pidrido maraiba farabani. Premilana Hai, kaino nang haido? Adumba wangang sangangdo kanana ngango haige. Mama na sumgang khalalakpada ini mana iusitrise. Asi haiduna kappi. Masipum na makse kanagi maral no. Nangga nikhilga mari laina de. Khumo na chindo. Anjali yam sauna. Lainay ye. Aiga nikhilga mari laini. Maga iga mari laina raga kedorage. Ibani yana bai laina zabani. Masida Laisi lembi oigera ama oigera. Kana amtana ibani gi marida yelaktabana phaboini. Premila sauna Anjali gi maida kupangna thagi tawi. Jitenna Ngaiko kaino tawribado? Angelina Pabong kaidongna bagino? Mai pabong nachanu pisi yam pharoidori chanabigi wang malandore. Warido hayo dasi. Ibungo nikhilga Jitenna marak thalai. Mama ichagi apamada yek bhaunade. Ai loina khanglabane. Amagi sufanaba amagi suyanaba aina loina sillani ko. Aduga ichagi apamada nang khagyet kano. Mapa aina yari. Kaino noina pamcha ngawraba. Wa makha tagano. Mai pabong. Get lomda gari khamkibagi makol tarai. Makoi ahuma mapalomda loina thorai. Changa iba nupa anidugi maongduda makoi ahumdu ngakna yengnei. Nikhilgi mapa gunna machabu laktana illaga purai. Jitenna kaino tawraisibo? Gunana Ibungo aigi isase lamyam hele. Mapa ama oina aisu isana tawrubaduna ibungo khoigi mangda ikaisare. Tada kari wafamgi oibirabano? Gunana sumdawani ibungo angang singi
Wadu haiba loidri. Angelina. Pabung, adugidi kem ta khangano. Dani khilibani yana zaye. Jitenna. Achumbani tada. Sida thoidokna wa ngangngai leite. Angang masen su yanari. Aduga aigi icha Anjali gi apambagi mayokta kanamtana lepa yaroi. Gunana. Adubu ibungo hayeng tungda mayamna. Jitenna. Lasilembi wafam oirabra. Ahoy. Nikhil gi mapa gunasu masagi da khanba misakni. Jitenna. Mahagi wa oirabadi aina fanaba loina singani. Masida thoina khanjinbigano. Adubu wafam ase manamani naiba yaba nate. Phani bungo. Anjali ga Nikhil ga anidu haifet yingnei. Aduga momo nokli. Premilana wa ngange tawi. Adubu Jitenna mamit khani yengakpadagi tumina laikre. Numit kharanigi matungdani. Lasilembi thariba betuda famduna wakhal amada mangduna leiri. Kari karamba wakhalbu khalliba. Tanja aduda mana leiriba ka adugi thongdu tapna hangdorai. Jiten tapna changai. Wa mahaige. Lasilembi khumde. Hojikti nangi mingda leiriba property du ekhoida olabani. Madura mapa amana macha amagidamak tawgadaba thawdang. Madura mapa machagi mari. Aigi chadi Anjali khaktani. Oktabi nang waigi charo. Lasilembi achapa khonjelda. Pabung. Aina laklibase ataigi nate. Mafam sidagi nangbu laukthokpa lakpani. Lasilembi angak popoi. Amuksu harausei. Jitenna makha tarai. Nangbu mafam sidagi laukthokpiyu hairabadi. Aina haiba wa ama yaba taba. Kariwa. Nang businessman RK Pakasana khangbra. Lasilembi khangde haibagi maongda makokto nomi. Magi machanupa amakhak yaubani. Mangonda nangbu luhongba. Kari aibu luhongba. Yaningde sinatra. Kariyamnana amuk hairei. Karigumba luhongba sinangna yadraba. Mafam asida nahak napunsi supada laiba tabani. Pabung. Khallo one day gi matam pige. Ngasigi numit sima khallo. Hayeng ai lakani. Nang nasagi oiba wareptu engonda khangalo. Wahai asi hairamlaga ka adudagi thokre. Lasilembi machinda tapna solai. Pabung. Karino. Aina ngasi tariba uriba pumnamaksibo. Sanglaba chahi asukuiba matamse. Nakhoigi minungsi makhada hingduna lakpane. Adubu ngasidi loina maktayonare. Ai sibu nakhoigi nacha naktabro. Nikhil nangsu yam phatiye. Aina nangbu thajarubaga nangna ingondo liba matause. Ai nangbu warawe. Ahing adu fana thenjilakle. Lasilembi tumthaba yaramde. Aibu luhongbadu yadragana. Mafam asida angaubi amagum namsinduna thambiba. Yaragana sakhangdaba mahakka luhongba. Pabung na aibu moigi imungda luhonggadoribana kari maramge. Ai hasi kari tawgani. Ai ke tawgani. Ima nacha yang ware ai hingningdre. Lasilembi thamoi sokna kappi. Magi mama tonbu ningsingai. Mama tonadi mahakpu luna chana machagum khali haiba mahak khangi. Mafam asidagi amuktang buthoklabadi haiba wakalsi khalai. Mathangi numitni. Jitenna. Kari karamba wada tare. Lasilembina. Pabung. Ai pabung na haiba wado yarage. Adunidana. Good girl. Chasilo. Pabung. Ai wam tahange. Kon hango matam leite. Lasilembi wa makha tadre. Mafam du thadok lamaga mayum tamna gari du thaurai. Mayum yauningbana langtaknai. Pabung. Ima. Kaidano. Kaidano kun chatlisibo. Lambi onaye.
Jitenna. Hoi, yam langano. Laisilembi kapadi lepte. Pabong, kadai dano haibane. Yumda chatlase. Yauraga khangni, tumina tongo. Ima, kaino taurisibo. Ainadi, ima na aibu soidana kanbini khalubane. Aduga, ima na gasi aingonda uliba matausibo kaino. Premilana. Hey, nangi phanabani ne, napas na taurisa. Yam langno ko, napunsido mental hospital da namsimbiuro. Laisilembi punganga I, amuk sukaptuna. Pabong, apokpa na cha phauba minusi khangdabro. Hai, swaida prem ga sunglano. Makhoi ani changdana namdala Laisilembi du family court da purai. Upai leite luhongbada tabani. Lawyer nupaduna nakal animaki yanabagi matung ina. Sign du taholaba tungda luhongbadu loiri haiduna marriage certificate pirai. Jitenna. Haujikti aikoi thaba amadi loirene. Premilana. Mai pabung chasilau. Swaida kuine legumse. Laisilembina. Ima. Matai manau anidu Laisilembina kauribadu hanna fauba yingbiramdre. Adum chatkre. Mit yeng wangma lankre. Piroinaba mit yenga loinana. Laisilembi tumina leptuna leiri. Andrew na. Ma'am, somda gari ngai duna leire. Laisina. Madi kadaino. Andrew Laisilembina hanglibadu gyan taraduna. Sir di ngayak oire chatkiba. Meeting ama laibane. Aingonda ma'am bu pura usinaramane. Chalasi ma'am. Andrew na Laisilembbi bu puduna lai. Laisilembbi get to hek hangduna changakpaga. Angakpaga loinana mamitu lauthokduna yumdugi akoibadu yengli. Konunggumna ningthizaraba yumni. Makhal kayagi machu kayagi leisingna nagetu ningthizana satli. Yumadugi marasi habli. Adubu Laisilembbi yumadubu thoine yengsilude pungning susingsilude. Andrew na magi room tamna puduna lai. Thongjin panda leptuna hairi. Ma'am, sida changbiro. Aduga pothabiro. Wahai si khak hairamlaga chatkre. Laisilembbi room du da parking changude. Leptuna lairi. Room du kachindaga oibana Laisilembbi na leplibadu kanana su ude. Nupi amakak phone du da wari sana lakli. As yada tawrini. Ngasi luhongbane. Thabak yam hairamidudi aina. Kadaideno. Thazarudi haiba. Masakadu khunungsi ama. Aidi manu mande moina ngawe haido. Phone adudagi kari hairakpano khangdre. Nupi adu akoibadu kuru yenglaga khummi. Nupi ase selgon thoknare ini haye. Aikoi shargi ahanba luhongaga lawba nupi do. Punsi tene. Adugini haibane. Aisu chapchabadi khangdiye. Makhada mi lakpagi makhol tarakpada nupi du pakhana phone du da hai. Ai thamage kona sanarase. Si haiduna phone du kaklaga hatu kungkre. Laisilembbi di angakpana pik thankre. Ngaihakti mangduna lairi. Thangnaba mikupta mapi sintarai. Thamoi sokna kablai. Mamaga mapaga ningsinglai. Mangonda ayama matamda phajana loinabidabani. Haujikti mahak khagli. Karigidamak mapana mabu imungsida thajarakpa. Aigi apokpa ipana pau. Aibu sirasanu khallaba. Amuksu pena kappi. Ai siba yadre. Ai hinkini e. Makhadani. Sunina. Sir, thabahan bire e. Madam do magi kada laikibane. Pakhumdi piramdana stair duda tapna karai. Lamda masida business ki lamda khwaidagi maming chatliba RK Pakasana amadi RK Ongbi Indiragi naitom pokjaba machanupa Rajkumar Bhangaras sakta chuda wataba ahuba khuding sumat pangambani magi maguna madi leiri leisa singna mabutani sonariba ingna lemi wasu kaya ngangande
ꯂꯩꯔꯤꯕ ꯁꯔꯚꯦꯟꯁꯤꯡꯗꯨꯅ ꯈꯧꯇꯛ ꯆꯥꯅꯩ ꯃꯍꯥꯛꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯡꯃꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗꯦ ꯃꯍꯥꯛꯒ ꯅꯛꯅ ꯂꯣꯏꯅꯔꯤꯕ ꯍꯥꯏꯕꯕꯨ ꯑꯦꯟꯗ꯭ꯔꯤꯌꯨ ꯈꯛꯇꯅꯤ ꯚꯪꯒꯔꯥꯖ ꯂꯩꯁꯤꯂꯦꯝꯕꯤꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯊꯥꯔꯤꯕ ꯕꯦꯗꯇꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯞꯄꯨꯕꯒꯤ ꯃꯃꯤꯠꯇꯨꯁꯨ ꯂꯣꯏꯅ ꯄꯣꯝꯂꯦ ꯚꯪꯒꯔꯥꯖ ꯌꯥꯝ ꯂꯦꯝꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯂꯩꯁꯤꯂꯦꯝꯕꯤ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯛꯏ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯉꯕꯁꯨ ꯃꯃꯤꯡ ꯈꯛꯀꯤꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯂꯝꯂꯥꯟꯕꯤꯅꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅ ꯂꯨꯍꯣꯡꯕꯗꯤ ꯍꯣꯡꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕꯤ ꯂꯩꯖꯩ ꯚꯪꯒꯔꯥꯖ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯊꯦꯡꯁꯨ ꯊꯦꯡꯂꯦ ꯆꯥꯛ ꯂꯥꯝꯃꯗꯤ ꯃꯈꯥꯗ ꯀꯨꯝꯃꯣ ꯀꯩ ꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯌꯨꯁ ꯇꯧꯕ ꯌꯥꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛꯇ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯂꯩꯁꯤꯂꯦꯝꯕꯤ ꯌꯥꯝ ꯇꯞꯅ ꯑꯩ ꯈꯪꯉꯦ ꯑꯩꯒꯨꯝꯕꯤ ꯑꯃꯅ ꯀꯔꯤꯒꯤ ꯀꯨꯁꯤ ꯇꯧꯔꯨꯅꯤ ꯅꯪꯅ ꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦ ꯐꯔꯦ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯁꯤꯒꯗꯕ ꯂꯩꯔꯕ ꯄꯨꯟꯁꯤꯅꯤ ꯚꯪꯒꯔꯥꯖ ꯁꯥꯎꯅ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯕ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ ꯚꯪꯒꯔꯥꯖ ꯁꯥꯎꯅ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯕ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯂꯩꯁꯤꯂꯦꯝꯕꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯤ ꯑꯃꯨꯛꯁꯨ ꯐꯥꯊꯖꯔꯤ ꯑꯗꯨꯒ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ ꯚꯪꯒꯔꯥꯖꯇꯤ ꯊꯧꯏꯁꯥ ꯁꯥꯗꯦ ꯃꯍꯥꯛ ꯂꯩꯁꯤꯂꯦꯝꯕꯤꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯌꯥꯔꯒꯦ ꯁꯤꯗꯩ ꯆꯠꯈ꯭ꯔꯒ ꯅꯪꯗꯤ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯆꯠꯇꯣꯏꯕ ꯂꯩꯁꯤꯂꯦꯝꯕꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯆꯨꯝꯃꯤ ꯑꯩ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯆꯪꯖꯔꯨꯅꯤ ꯌꯨꯝꯗ ꯆꯠꯂꯕꯁꯨ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯨꯒꯅꯤꯌꯦ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯂꯩꯒꯗꯧꯔꯤ ꯚꯪꯒꯔꯥꯖꯅ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯅꯤꯡꯊꯦꯝ ꯁꯅꯥ ꯒ꯭ꯔꯨꯞꯀꯤ CEO ꯔꯥꯖꯀꯨꯃꯥꯔ ꯚꯪꯒꯔꯥꯖꯀꯤ ꯂꯣꯏꯅꯕꯤ ꯃꯌꯥꯝꯒꯤꯅ ꯃꯦꯗꯥꯝ ꯑꯣꯏꯅ ꯂꯩꯒꯗꯕ ꯅꯪꯒꯤ ꯀꯔꯤꯝꯇ ꯋꯥꯠꯍꯜꯂꯣꯏ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧ ꯂꯩꯁꯤꯂꯦꯝꯕꯤ ꯅꯤꯡꯉꯝꯗꯅ ꯅꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯤꯗꯧꯔꯤꯅ ꯑꯋꯥꯕ ꯈꯪꯗꯅ ꯑꯃꯠꯇ ꯂꯩꯇꯅ ꯚꯪꯒꯔꯥꯖ ꯂꯩꯁꯤꯂꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯒꯨꯗ ꯅꯥꯏꯠ ꯚꯪꯒꯔꯥꯖ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕꯅꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯋꯥ ꯉꯥꯡꯉꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯐꯔꯦ ꯅꯪꯅ ꯈꯪꯗꯕ ꯈꯨꯗꯤꯡꯃꯛ ꯑꯟꯇꯤ ꯑꯅꯤꯇꯥꯗ ꯍꯪꯉꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯪꯒꯔꯥꯖ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯤꯂꯦꯝꯕꯤ ꯗ꯭ꯔꯦꯁꯇꯨ ꯆꯦꯟꯖ ꯇꯧꯔꯒ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯊꯥꯔꯤꯕ ꯕꯦꯗꯇꯨꯗ ꯍꯤꯞꯊꯕꯗ ꯉꯥꯏꯔꯤ ꯊꯣꯡꯗꯨ ꯅꯣꯛ ꯇꯧꯔꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯅ ꯀꯅꯥꯅꯣ ꯁꯨꯅꯤꯅ ꯃꯦꯗꯥꯝ ꯑꯩꯅꯦ ꯑꯩ ꯃꯦꯗꯥꯝꯒꯤ ꯆꯥꯅꯕ ꯄꯨꯈꯠꯆꯔꯛꯄꯅꯦ ꯂꯩꯁꯤꯂꯦꯝꯕꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ ꯆꯪꯉꯛꯑꯣ ꯁꯨꯅꯤꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯆꯥꯅꯕꯁꯨ ꯐꯖꯅ ꯁꯔꯞ ꯇꯧꯔꯤꯉꯩ ꯂꯩꯁꯤꯂꯦꯝꯕꯤ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯅ ꯀꯞꯊꯣꯔꯛꯏ ꯁꯨꯅꯤꯗꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯁꯨꯅꯤꯗꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯤꯂꯦꯝꯕꯤ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯍꯧꯒꯠꯇꯨꯅ ꯃꯁꯥꯗꯨ ꯋꯥꯁꯔꯨꯝ ꯆꯪꯂꯒ ꯁꯦꯡꯗꯣꯛꯏ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯃꯛꯏ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯅꯤ ꯄꯀꯥꯁꯅ ꯀꯤꯆꯟꯗꯨꯗ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗꯨꯅ ꯂꯩ ꯃꯍꯥꯛꯀꯤ ꯑꯃꯈꯛ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯃꯄꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯏꯆꯥꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦꯅꯦ ꯃꯄꯥꯒꯤ ꯋꯥꯍꯪꯗꯨꯗ ꯚꯪꯒꯔꯥꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯥꯕꯨꯡ ꯑꯩ ꯃꯈꯥꯁꯦ ꯃꯣꯗꯦꯂꯤꯡ ꯑꯣꯏꯅ ꯇꯧꯒꯦ ꯄꯀꯥꯁꯅ ꯃꯆꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯏꯆꯥꯕꯨ ꯃꯣꯗꯦꯂꯤꯡꯁꯤ ꯄꯥꯝꯕ꯭ꯔꯣꯅꯦ ꯇꯁꯦꯡꯅ ꯄꯥꯝꯕ꯭ꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯒꯁꯨ ꯆꯥꯅꯅꯤ ꯈꯜꯂꯦ ꯐꯔꯦ ꯐꯔꯦ
ꯏꯆꯥꯅꯕꯨ ꯇꯧꯒꯦ ꯈꯜꯂꯕꯗꯤꯅꯦ ꯀꯔꯤ ꯂꯝꯗ ꯇꯧꯒꯦꯕ ꯂꯟꯗꯟꯗ ꯇꯧꯒꯦ ꯀꯔꯝ ꯀꯥꯟꯗ ꯆꯪꯒꯦ ꯍꯥꯏꯕꯅꯣ ꯏꯄꯥ ꯅꯪꯒꯤ ꯀꯀꯥꯗ ꯄꯥꯎ ꯍꯥꯏꯈꯤꯒꯦ next month ki date 14 sida changage okay Bangaras tamna hawalaktuna magi kada changai thariba betuda tamna phamthai amuksu maithongda harawbagi mami tari pocket gi mobile du lakthoktuna contact list ta abem haina save tawriba number du da dial tawshili Bangaras na hello abem Mirandana da taye ai athubada laani aikhoi pabungna yare aseng bro da karam kanda laktoino date 14 sida soidre adudi ai airport ta ngairamge ko ngairamo adoda ai class amta yaurukige hoi yauthouro my cutie hoida phone du thamkraba tungda harauna chongkhatli